Wari asi Andhra Pradesh ki kachin amada thokhiba yamna tamthiba thokdok amani. Angang anibu mama mapana yamna angakpa mawongda laigi thoramgidamakta hatki. Thokdok asi matau karamna thoribano karigidamakta Apokpa Mapana angang adubu hatlibano haibasi marupsingna loiba pwba tabiduna khangminnasi lousing oihausi. Andhra Pradesh ki chitor kobalamamani Alekhya chahi kungataret aduga mahaki manau nupi sai divya chahi kun humdoi shure machi manau asi thodok asida laikidabani aduga case asida yamna maru oiriba makoigi mapana Purushottam kawi chemistry gi professor amani aduga local gi college amada vice principal ama oi mamana Padmaja kawi matam amagi mathematics ki gold medalist ni asumna makoigi family lairik le shuwate miyamna ijat tawnai aduga asigumba lairik ki manga lairba family amada angakpa thajadaba thodok ama thokkatori. January 2021 corona gi waraba lockdown gi matamni paisa paibagi hongnabi Purushottam gi yum adu maikai mari mak checkpal na wang na khari aduga corona gi lockdown matam ga oire makoigi mayumda mi pak chathok chasin tawnade mi dilairadana hokkiba matam kharadagi makoigi yumda mari matam fawba chathok chasin tawramde asumna checkpal marumda leiriba imung manungi wari imungi fibam di kanana shu khangde aduga family asi lairik ki manga leiraba su aranbada thajaba haibadi but bread na jingbada thajaba amasu oirami numit adu angakpagi matawni thokdok thokraba matung police na mi kuina changna rudraba makoigi yum aduda changluba matamdadi Alekhya amadi sai divya angangba machugi fajaraba sari setuna makoigi ka siduna leiramki mabanigi makoktasu akanba posak amana thombagi mamisu leirami asumna macha singbu ngakpi senbi kadaba mama mapa leina matau karamda angakpa akiba thokdok ase thoklibano investigation tawrba matungda khanglaki modudi family asi miyamna ijat tawnarabasu lairik haijarabasu gold medalist oijarabasu ariba wakhal aranbada thajaba family oirami mamana haibada machanupi ani adu phattaba butki thawaina yetuna senaduna amadi sanaduna leire asidagi ning tamhannaba amadi fahnaba machanupi ani adubu trishunna thinduna hatpani aduga laukongba tawdanaba mapum fana sinaba amuk makokta dumbbell na thomjinbani asumna but bread jadu mantra yamna thajabadagi macha ani adu hale asumna aranba wakhal asi thajaduna macha ani adu hale halaba matung yamna nangna police singda mama aduna hairami madudi nongmagi matam amukta pibiyu laigi thormasin loishinjage aduga icha ani asisu amuk hana hinganjage hairami amoromda Purushottamna maga thapak tominaba mi amada wari saki masidagi misag aduna police ta pau piduna thodok asi matangda khanglakkibani karigumba khanglamdraba kharaga thengtharamabadi Purushottam amadi mahaki nupisu macha single loinana siramgani aduga macha single loinana anauba mapokka manana makoi punna muk hingalakani haina makoina lana khalami amadi thajarami aduga yamna ngaklibadi sai divyana sigadaba numit ahumni walikanda mahaki social media gi posta sip is coming sip lakle aduga ngaihak leiraba matungda Wagistan thabak atu loishile haina thagatpa police singna thengnaraki asumna mukoi COVID-19 gi lockdown horakpadagi yum aduda mi changandana laitin gi pujana chingba mathang tawba horaki hai asumna lairiki manga leiraba imung amada sigumba thodok asi thokki mapam aduda leiriba miyamna yamna ngangnaki amadi kinaki nungaina legadaba family adubu laitin gi amadi but bread gi thajabana henman khiduna akiba thodok asi thokkibani kona thangda mama pa adu kona dandi piki asumna modern age asidasu landa thajaba si hojik phoba adum ponna leminari asumna matam pumna makta khoi checksin kadabani
Marupsing, afaba kanaba poti, thajasi, fataba, mi mangdaba poti tobigana, mayamna loiba fawa tabibagidamak thagachari.